Manipurda tholiba irang asiga mari lainana lamjalaktuna relief camp ta sangjafam lauduna leiriba internally displaced persons sing tha sigi manungda masa masagi mayumda hanjalhallu haina Cocomi na sangsalakpa khongjanggi manungsan boina Hayeng Moirang College ta Hangba relief camp ta Ahing Yarekkani IDP singa awaba saruk yagadore khongjang asiga mari lainana Cocomi gi maikaigi pongdorakpagi matung inna IDP sing masa masagi mayumda hanjalhallu haiba khongjang asida mipum khudingmakna saruk yaduna nongmata oirabasu relief camp ta Ahing Yarekkani IDP singi awabada saruk yaminasi bureaucrat officer sing amadi deputy commissioner singsu relief camp ta nongmatang Yarekkani IDP singi punsi mahing kaya yamna waribage haibadu khanglaba honabiyo madu khanglabadi IDP sing athuba matamda masagi mayumda hanjil haningbagi apamba pokani haiki